ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯩꯅꯣꯗ ꯂꯨꯍꯣꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯃꯤ ꯑꯃ ꯀꯦꯕ ꯂꯥꯛꯏꯅꯦꯕ ꯑꯩꯁꯨ ꯂꯨꯍꯣꯡꯕ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯣꯏ ꯙꯃꯥꯟ ꯂꯥꯏ ꯈꯨꯔꯝꯕ ꯊꯣꯛꯅꯔꯛꯇꯣꯔꯦ ꯕꯦꯜ ꯆꯩꯕ ꯍꯧꯈ꯭ꯔꯦ ꯃꯣꯏ ꯙꯃꯥꯟ ꯆꯇ꯭ꯔꯥ ꯉꯟꯕꯅꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯀꯦꯕ ꯂꯥꯛꯏꯔꯣ ꯑꯦ ꯄꯣꯁꯇꯔ ꯌꯦꯡꯉꯝꯗ꯭ꯔꯥ ꯇꯥ ꯄꯣꯁꯇꯔ ꯌꯥ ꯕꯦꯜ ꯆꯩꯈꯔꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯐꯥꯔꯁ ꯀꯦꯕꯗꯨꯅꯦꯕꯀꯣ ꯕꯤꯐꯣꯔ ꯑꯦꯟ ꯑꯥꯐꯇꯔ ꯂꯩꯔꯦ ꯑꯗꯣ ꯁꯤꯁꯤꯅꯤ ꯐꯥꯏꯅꯦꯜ ꯂꯨꯛ ꯁꯤꯅ ꯁꯦꯀꯦꯟ ꯀꯦꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯗꯣꯟꯆꯥꯁꯨ ꯊꯣꯛꯂꯛꯑꯦ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯒꯤ ꯑꯣꯏꯅ ꯄꯔꯦꯡ ꯌꯦꯡꯉꯦ ꯀꯩꯅꯣꯗꯣ ꯅꯣꯡꯋꯥꯏꯗ ꯂꯣꯏ ꯁꯤꯖꯟ ꯊꯝ ꯇꯥꯕ ꯕꯨꯁꯄꯤꯟ ꯐꯥꯔꯣꯏꯑꯕ ꯈꯪꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯨꯍꯣꯡꯐꯝ ꯌꯧꯔꯦꯕꯀꯣ ꯂꯨꯍꯣꯡꯐꯝ ꯌꯧꯕꯗ ꯙꯃꯥꯟ ꯄꯣꯊꯥꯐꯝꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯀꯨꯝꯊꯔꯦ ꯂꯝꯁꯦ ꯌꯥꯝ ꯂꯥꯞꯅꯗꯕꯅꯤꯅ ꯏꯌꯥꯡ ꯌꯥꯡꯅ ꯒꯥꯔꯤ ꯇꯣꯡꯕ ꯄꯦꯜꯍꯧꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕ ꯈꯨꯜꯍꯣꯡꯗꯨꯅꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯙꯃꯥꯟ ꯂꯩꯔꯦ ꯙꯃꯥꯟꯒꯤ ꯄꯣꯊꯥꯐꯝꯗ ꯆꯪꯂꯝꯗꯥꯏꯗꯨꯅꯤ ꯃꯌꯥꯝꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ Tempra ano hit mo ba? Ay dia ba? Ana gidi mo dikit dia. Ha? Oh.
짜증나. 이건 남아도 비랍니다. Ni 뭐야 나. mua ba đứa ăn thằng con này mua ra không rồi rồi không được. mới đi đâu Maya man to nupa mayum na luhongba lo dengai hale kay gino ay ni sona mo tinom da mo chatto ni na adna luhongba do full lo dengai hale ma maya ado hozik sigana mo tin bagi mi la ko re na ko su la e ko mo tinom da adu mayam du makha ta nei na si lao ai makha ja kin taw ko wow magi ke photo bu ji ko ja ma mayam ai hoji dhaman mayum jore ado mo budi la tre ko ado mau la ba mu thang thang ai do ko ke sigana mo gi photo nam ham thame phajai ngo photo bu je khu ja ma anjana siga photo boot ki ma na phajabi am ga sla chang sla ka gung thorok sla chang ga Pagi own pot ke siga dnes